Tongan-tongan ba polling station humfugi electoral roll da photo mannaba hanjinna yaoba meeoi lakh ama lising kontrago humdaga chamangaga yankai humda yaudana leiramde. Masi yengsinaba Manipur Pradesh Congress Committee ki Legal Department ki team na Chief Electoral Officer da memorandum ngasi pisinkhre. Lafel pata leiba Chief Electorate Officer ki office da memorandum pisin ba duga mari leinena. MPCC ki Legal Department ki Chairman S. Syamacharan na hai Haukiba English aniga subna kunganitoy da pangthokiba general election aduda yamkraba missing lakh ama lising kontraga humdaga chamangaga yankai humda yaoramba ase leibak ashigi oina leibak thibani. Electoral Officer ka hiramasi matangda wari sanaba matamda asoiba singasi semdoknaba honari loinana chaurak palising yankai mangadagi yankai taruk fauba lauthokpagi process loire haibagi paudam pirakhi hairi masi kadai fauba chumbano haibadu yenkigani haina makna makata ki Emily election February amasung March ta tawgibada chawrakna lakh kunga lising yankai manga taruki electoral roll da lakh amaga lising kunthra humdoi hanjinna yaoramba haibase akoi Manipur state ki oina laibak thibani masi semdok piu masi lokthok piu haibagi memorandum ni ngasi akoi ki Manipur Pradesh Congress Committee ki team mamana mafam masida laaga memorandum masi pijari base adubu officer siga oral talk tawbada Makoy semdok na bayam kanna honari haiba pau tambirai well akoi nungai ba phawi chawrak pa lising yang khai manga tarukti hauji delete tawbagi lokthokpagi process da almost loisala e haiba pau su tambirai so far kaya yamna chumbage haiba dumati akoi yengiba tari akoi na thajagriba memorandum ashigi makha taba moi reply pirakani officially document thabirakani hai maduai bhokti akoi yengiba tari akoi na thajagriba memorandum of application ashi mayamgi khutta akoi copy amamsu akoi adum phanganjage hauji